Mamangay matam amada Tomchau koba nupa manirami. Tomchau ki loinabigi mamingna tathot haina korami. Tomchau si nupi mayumda yaung induna laibani. Tomchau ki manim gi mamingna ibemhal korami. Ibemhal ka tathot kasi mabuk kaya phalamdi. Misu kaya pijaninamdi. Tathot asi macha supuklamdi. Tathot chakhum da chak thongli. Ibemhan chakhum da changli. Ibemhan macha nupi tathot da yengduna. Imagi tathot Isabu chak thongba haurabro aikhugi kari hinjang thonggadawre Ima ngakraga subam goina thongi adudi haurnida adu imagi tathot tomsaudubu karaida sakhigi Ima mi munani haidana chakhibani ima gaidawrage aina ne mangonda inkhogi leibakse amukta tawthu pot thanaba hairibase phanadi makoire thabak sangiga sangdega tawduna tom heklei Migidine pochai thaba loina khre ai nacha horene halaaga haige ho asi haidina ibem halsu thokiram tathosu chakadubu thongli tomchau su halaklami tomchau halakpaga chakhum de changlakli tomchau magi nupi da yengduna nupi kainjano manamdubu otokna nusigreda ngakraga soibumga thongbani nupa ado imaning khole bak tawdina yam ganglaman nasiri thabak chapirunu Inkol lebakse amta tawtho Nupi ai ngasi thabak leba yaroini ikhoina suri ba thabak to ngasi losingadabani Nupa nangi thabak to ne hena lubanati hakchangam de haraga ngasi ri chapiranu Bhari nupi ai thabak chaloragi ado nupi ikhoini na mafam sin lerlise kuiri yomda chana ba tawrsi kaithok bagi chattuba Nupa nang ba kahorba ai bo icha yawde haiduna yumadu dagi tanthorrakibado Aidine yumadu da hanba sungamla harisin Nupi aduna imana saubagini dana hojikti imasu saubu pharidana Ima saubu pharasune mana ngangkiba singdo hojisu aigena kongsida tom taaduna leidi Nupa pusi kawbusu sungam Pharisi aisune inkole ba mudda tawruki nangsu chaglusinaba tawru hoi nupa Tomchawna inkol da changduna thabak suri Tanjadu da Ibem hat changtuna asumna haire Ibungwa ngasigi numitane lebakse tawba losinaba to nong sudringai sine pot thanaba Oima ngasiloina tawba ngamrengi Yenge nati tawgadabani Asumna hairamduna changkirami Nongmagi numitni Tomsawna umangda satpada angang kappagi khonjelama taraklam Tomchaw wakhalda Karaidununi angama kappai khonjel tarisibo Asi haiduna angang kaplibado karaidano thirami Usaw magi makhungda angang ama kaptuna lerami Madu bada tomchau chensilaktuna angang adubu kongkhali Angang sidi mapam sida kamaina Asuk nushiba angang si umang sida hundoktuna thamamiba mama mapa oiba makhoigi thamoido ngakpan angang si yumda puduna chalaki Asi khalandana tomchawna angang adu puduna yumda laklami Tomchaw magi nupibu kaurami Tathosu taraduna imungdagi thoklei Mapurebana angang mapamduna lakpadu ubada tathot ngangna Nupa karaide angangno nangna preiduba Nupi angang seina umangda chapada thengnarapan Ikhoigi awabasi ubidana isorne khoigi ichaoina piribiraklamnine Tathoti angang adu yokpa pamlamde Aduna haire Nupa aini angang yokpa pamdi kanhai machano haibasu khangba nati Nupa angang singa silent ba mafamduda amta thambirujo Nupi nang haidu karino angang asibu umangda saga gi machinjak oinaba umangda karam doktuna thamdoino Nupa angang adubu pokliba mama panadi huntokpa ngamlaga nang nagari angang adubu huntokpa ngamloidorino Tanjadu da ibem halsu thoklei Ibem halsu ngasaidagi hainariba singdo tarami Imagi tathot iyana pamado adum tawjarasun nakhoyenigi nasasu yawbunate tathot nairi Angang ase aida senaba ngamo Nupa nangna yokpat nangna senam Asi hairamduna tathotu imungda changki Ibem hasu machanupigi matung inarakhi Ibem ha machanupigi manangta changai tathot mamada yengduna Ima kayino nangna angang adubu yo haina haidubo Migi machadubu kama yoktuino Hai apangbi imana silibasi nangi phanabanine Nangna angangdo yokpa ngamloi hairdi Tomchawna angangdo puduna mayumda sakrabadi Nang kamay tawni Imana silibasi Linsu sidanaba Jaisu su tektanabani Imana haibadane ilu
ꯆꯨꯝꯃꯤꯅꯤ ꯃꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯥꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯇꯣꯝꯆꯧꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯊꯣꯠꯀ ꯏꯕꯦꯝꯍꯜꯒꯅꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖꯁꯨ ꯆꯍꯤ 5 ꯍꯥꯏꯔꯛꯂꯤ ꯊꯥꯖꯗꯨ ꯃꯇꯥꯁꯤꯡꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ ꯇꯊꯣꯠ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯖꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯝ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯥꯟꯅꯕ ꯆꯠꯂꯨ ꯍꯥꯏ ꯍꯥ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯊꯥꯖ ꯃꯃꯥꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯀꯞꯇꯨꯅ ꯏꯃꯥ ꯅꯥꯏꯌꯦ ꯐꯨꯒꯅꯨ ꯑꯩ ꯅꯥꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯅꯥꯕ ꯃꯁꯤꯗꯅꯦ ꯈꯨꯠ ꯆꯤꯛꯄꯦꯅ ꯐꯨꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯏ ꯑꯉꯥꯡ ꯑꯇꯩꯗꯨ ꯇꯊꯣꯠꯇ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯕꯤꯁꯨ ꯇꯊꯣꯠꯅ ꯊꯥꯖꯕꯨ ꯐꯨꯔꯤꯕꯗꯨ ꯎꯔꯝꯃꯤ ꯂꯥꯏꯕꯤ ꯆꯪꯉꯛꯇꯨꯅ ꯇꯊꯣꯠ ꯑꯉꯥꯡꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯗꯤ ꯑꯉꯥꯡꯗꯨ ꯁꯤꯕ ꯇꯥꯔꯤꯅꯦ ꯅꯪꯕꯨ ꯐꯨꯕꯗꯨ ꯑꯃꯨꯛꯇ ꯂꯤꯞꯄꯨꯅꯦ ꯇꯊꯣꯠ ꯂꯥꯏꯕꯤꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯤ ꯏꯅꯝꯃ ꯑꯩ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯊꯥꯖꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯐꯨꯅꯤꯡꯂꯒ ꯐꯨꯅꯤ ꯐꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯅꯝꯃꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ ꯑꯣ ꯑꯩꯁꯨꯅꯦ ꯈꯪꯉꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ ꯍꯥꯏꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯗ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕꯗꯣ ꯍꯥꯏꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤ ꯄꯨꯝꯕꯅꯅꯦ ꯂꯣꯏꯅ ꯈꯪꯉꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯏꯅꯝꯃꯗꯤ ꯑꯩ ꯄꯥꯟꯅꯗꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ ꯏꯅꯝꯃꯅ ꯑꯩ ꯄꯥꯟꯅꯕꯤꯔꯤꯗꯨꯕꯨ ꯁꯦꯟ ꯀꯌꯥ ꯐꯪꯒꯦ ꯂꯥꯏꯕꯤ ꯁꯥꯎꯅ ꯑꯗꯨꯒꯤ ꯅꯋꯣꯡꯅ ꯇꯧꯗꯨꯅꯅꯤ ꯅꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤꯕꯗꯣ ꯀꯔꯤ ꯑꯩꯕꯨ ꯏꯆꯥ ꯄꯣꯛꯇꯦ ꯀꯥꯏꯅ ꯃꯁꯤ ꯉꯁꯤ ꯇꯊꯣꯠ ꯑꯩꯒꯤꯅꯦ ꯃꯆꯤꯡ ꯑꯔꯥꯡꯕꯗ ꯂꯥꯛꯇꯅ ꯃꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯗꯠꯇꯣꯏꯅꯤꯀꯣ ꯐꯣꯏꯔꯣꯅꯦ ꯐꯣꯏꯔꯣ ꯅꯪꯅ ꯁꯝ ꯐꯣꯏꯔꯒ ꯑꯩꯗꯤ ꯌꯦꯡꯗꯅ ꯂꯩꯔꯅꯤꯍꯦ ꯃꯁꯤ ꯍꯧꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ ꯂꯥꯏꯕꯤ ꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯂꯥꯏꯕꯤꯁꯨ ꯇꯊꯣꯠꯀꯤ ꯃꯁꯝꯗꯨ ꯐꯣꯏ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯇꯣꯛꯅꯔꯝꯃꯤ ꯂꯥꯏꯕꯤꯅ ꯈꯪꯕ꯭ꯔꯥ ꯋꯥꯔꯛꯇꯕꯤ ꯃꯤꯁꯤꯡꯁꯦ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯔꯨꯗꯣ ꯀꯣꯛꯊꯣꯛꯂꯝꯒꯗꯕꯅꯤ ꯅꯪ ꯉꯁꯤ ꯉꯝꯃꯒ ꯀꯣꯛꯊꯣꯛꯑꯣꯅꯦꯍꯦ ꯑꯍꯟ ꯑꯃꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯂꯥꯏꯕꯤ ꯅꯪꯁꯨꯅꯦ ꯆꯠꯂꯨ ꯇꯊꯣꯠ ꯅꯪꯁꯨ ꯅꯆꯥꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨ ꯈꯟꯅꯔꯅꯨ ꯌꯥꯔꯦ ꯇꯊꯣꯠ ꯊꯥꯖꯗ ꯁꯥꯎꯅꯤꯡꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯥꯎ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯌꯨꯝ ꯌꯧꯕꯒ ꯇꯊꯣꯠꯅ ꯊꯥꯖꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯊꯥꯖꯗꯨ ꯌꯥꯝ ꯀꯞꯂꯝꯃꯤ ꯏꯕꯦꯝꯍꯜꯁꯨ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ ꯐꯨꯖꯠ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤ ꯇꯊꯣꯠ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯍꯣꯔꯦꯟꯅꯦ ꯅꯄꯥ ꯂꯥꯛꯂꯒ ꯑꯩꯅ ꯐꯨꯏ ꯍꯦꯛ ꯍꯥꯏꯕꯗꯅꯦ ꯅꯈꯣꯡꯗꯣ ꯊꯥꯡꯖꯧꯅ ꯀꯛꯀꯗꯕꯅꯤ ꯈꯪꯉꯨ ꯊꯥꯖ ꯀꯞꯂꯨꯕꯒꯤ ꯃꯈꯣꯜꯗꯣ ꯏꯁꯤꯁꯤꯅ ꯏꯃꯥ ꯍꯥꯏꯔꯨꯏ ꯌꯥꯝ ꯊꯨꯅꯅꯦ ꯃꯄꯥꯟꯗ ꯐꯧꯔꯤꯕ ꯁꯤꯡꯁꯦ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯄꯨꯁꯤꯜ ꯍꯣꯏ ꯏꯃꯥ ꯊꯥꯖ ꯃꯄꯥꯟꯗ ꯐꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯇꯊꯣꯠꯅ ꯃꯃꯥꯗ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗꯪ ꯆꯠꯂꯒ ꯉꯥ ꯑꯝꯇ ꯂꯩꯕꯤꯔꯨꯒꯦꯔꯦ ꯏꯃꯥ ꯑꯣ ꯏꯃꯥꯅꯦ ꯂꯩꯔꯨꯒꯦ ꯏꯆꯥꯅ ꯆꯥꯅꯤꯡꯉꯕꯨ ꯊꯣꯡꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯏꯃꯥ ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯍꯜ ꯃꯐꯤ ꯍꯣꯡꯗꯣꯛꯂꯗꯨꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯖꯁꯨ ꯆꯥꯎꯔꯤ ꯅꯣꯡꯃ ꯇꯣꯝꯆꯧꯗꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯎꯅ ꯅꯟꯗꯨꯅ ꯁꯤꯔꯝꯃꯤ ꯇꯣꯝꯆꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯇꯊꯣꯠ ꯀꯞꯇꯨꯅ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯨꯄꯥ ꯊꯥꯖꯁꯨ ꯀꯞꯇꯨꯅ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯕꯥꯕꯥꯗ ꯇꯨꯝꯗꯅ ꯂꯩꯔꯤꯁꯦ ꯕꯥꯕꯥ ꯍꯧꯒꯠꯂꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯅ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯔꯝꯈꯣ ꯕꯥꯕꯥ ꯁꯦ ꯍꯧꯒꯠꯂꯣ ꯑꯩ ꯀꯅꯥꯗ ꯕꯥꯕꯥ ꯀꯧꯗꯣꯏꯅꯣ ꯑꯩ ꯕꯥꯕꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯕꯥꯕꯥ ꯁꯦ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯀꯞꯆꯔꯝꯃꯤ ꯂꯩꯀꯥꯏ ꯑꯍꯟ ꯈꯔ ꯆꯪꯉꯛꯇꯨꯅ ꯊꯥꯖꯕꯨ ꯊꯦꯞꯆꯤꯟꯕꯤꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯆꯧꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯇꯣꯝꯆꯧ ꯂꯩꯇꯕꯗꯒꯤ ꯏꯕꯦꯝꯍꯜꯒ ꯇꯊꯣꯠꯀꯅ ꯊꯥꯖ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯇꯊꯣꯠ ꯊꯥꯖꯕꯨ ꯀꯟꯅ ꯀꯧꯔꯤ ꯊꯥꯖꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯍꯩ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯁꯤꯡ ꯍꯣꯟꯖꯜꯂꯤ ꯇꯥꯍꯧꯗ꯭ꯔꯦ ꯇꯥꯔꯨꯏꯌꯦ ꯅꯪꯗꯤ ꯃꯤꯅꯥꯏ ꯅꯨꯕꯤ ꯆꯪ ꯑꯩꯒꯤꯅꯦ ꯀ꯭ꯋꯥ ꯃꯇꯞ 2 ꯂꯩꯔꯨꯆꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯂꯩꯔꯨꯒꯦ
ꯊꯥꯖꯗ ꯃꯃꯥꯒꯤ ꯒꯨꯍꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯅꯨꯡꯁꯤꯒ ꯆꯅꯨꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯡꯁꯤ ꯊꯥꯖꯕꯨ ꯎꯕꯗ ꯏꯇꯥ ꯊꯥꯖ ꯅꯪꯕꯨ ꯀꯔꯥꯏꯗꯅꯣ ꯏꯇꯥ ꯏꯃꯥꯒꯤ ꯒꯨꯍꯥ ꯂꯩꯕ ꯆꯠꯂꯤꯅꯤ ꯅꯈꯣꯏꯅꯤꯗꯤ ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯨꯜꯂꯨꯕꯅꯤ ꯑꯗꯣ ꯏꯇꯥ ꯊꯥꯖ ꯍꯌꯦꯡꯁꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯦꯟ ꯈꯥꯏꯅꯗꯨꯅ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯌꯦ ꯏꯇꯥ ꯅꯪꯁꯨ ꯌꯥꯎꯁꯤꯀꯣ ꯏꯇꯥ ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯑꯗꯣ ꯑꯩꯗꯤ ꯁꯦꯟꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯒ ꯄꯣꯛꯀꯅꯁꯨ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯁꯦꯟꯒꯤꯕꯨꯗꯤꯅꯦ ꯄꯨꯊꯣꯛꯂꯒꯦ ꯅꯈꯣꯏ ꯏꯃꯥ ꯍꯤꯡꯆꯥꯕꯤꯗꯣ ꯌꯥꯅꯕ ꯉꯥꯡꯅꯔꯣ ꯑꯍꯣꯏ ꯏꯇꯥ ꯑꯩ ꯏꯃꯥꯗ ꯍꯥꯏꯅꯗꯨꯅ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯖꯁꯨ ꯃꯃꯥꯒꯤ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯇꯥꯊꯣꯠꯇꯨ ꯊꯥꯖ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯉꯛ ꯑꯗꯨ ꯆꯦꯞꯊꯗꯅ ꯌꯦꯡꯂꯤ ꯃꯗꯨꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕꯁꯤ ꯉꯁꯤꯅꯦ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨꯗꯅ ꯃꯥ ꯈꯪꯅꯦꯕ ꯑꯩ ꯇꯧꯒꯦꯕ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯇꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯍꯜꯂꯛꯂꯝꯃꯤ ꯇꯥꯊꯣꯠ ꯊꯥꯖ ꯎꯕꯗ ꯍꯟꯗꯤ ꯍꯜꯂꯛꯅꯤꯗꯅ ꯑꯩꯗꯤ ꯍꯜꯂꯛꯃꯟꯗꯕꯁꯤꯗꯅꯦ ꯂꯝꯁꯤ ꯁꯤꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ ꯍꯜꯂꯛꯂꯕꯗꯤ ꯀ꯭ꯋꯥꯗꯣ ꯁꯠ ꯄꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣꯅꯦꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯤ ꯊꯥꯖꯁꯨ ꯃꯃꯥꯗ ꯀ꯭ꯋꯥꯗꯣ ꯄꯤꯔꯝꯃꯤ ꯊꯥꯖꯅ ꯄꯤꯔꯛꯂꯤꯕ ꯀ꯭ꯋꯥꯗꯣ ꯁꯠ ꯎꯞꯁꯤꯜꯂꯤ ꯊꯥꯖ ꯇꯞꯅ ꯏꯃꯥ ꯀꯩꯅꯣ ꯍꯌꯦꯡꯁꯤ ꯏꯇꯥ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏ ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ ꯏꯃꯥ ꯇꯥꯊꯣꯠ ꯊꯥꯖꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯀꯩ ꯍꯥꯏꯕ ꯅꯪ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯔꯨꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯊꯤꯕꯣꯡꯒ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯏꯇꯥꯁꯤꯡꯅ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯏꯃꯥꯗ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯅꯆꯥ ꯌꯥꯎꯔꯣꯏꯌꯦ ꯌꯥꯔꯦ ꯏꯃꯨꯡꯗꯅꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯎꯕꯒ ꯑꯩꯁꯦ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤ ꯊꯥꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯊꯪꯅꯕ ꯈꯨꯟꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯉꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯒ ꯊꯦꯡꯅꯔꯝꯃꯤ ꯄꯨꯔꯦꯜꯗꯤ ꯊꯥꯖ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ ꯄꯨꯔꯦꯜ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯊꯦꯝꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯑꯥꯗ ꯂꯥꯛꯂꯤꯕ ꯁꯒꯦꯟꯕꯤ ꯂꯩꯁꯥꯁꯤꯕꯨ ꯀꯅꯥꯅꯣ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯒꯤ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯏꯇꯥꯎ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯕꯅꯤ ꯏꯪ ꯌꯥꯝ ꯇꯞꯄꯅꯤ ꯑꯗꯣ ꯏꯇꯥꯎ ꯏꯆꯜ ꯊꯥꯖꯁꯦ ꯃꯔꯥꯏꯕꯛꯇꯤ ꯌꯥꯝ ꯊꯤꯔꯕꯅꯤ ꯃꯈꯣꯏ ꯃꯃꯥꯒ ꯃꯕꯣꯛꯀꯗꯨꯅꯅꯦ ꯊꯥꯖꯁꯦ ꯌꯥꯝ ꯊꯤꯅ ꯇꯧꯕꯤꯕꯅꯤ ꯀꯩꯒꯤ ꯊꯤꯅ ꯇꯧꯔꯤꯕ ꯃꯈꯣꯏ ꯃꯃꯥꯗꯨꯕꯨ ꯑꯇꯣꯝꯕꯤꯔꯣ ꯊꯦꯝꯕꯨꯡꯅ ꯊꯥꯖꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯔꯦꯜꯗ ꯂꯤꯔꯝꯃꯤ ꯄꯨꯔꯦꯜ ꯃꯥꯗꯤ ꯊꯥꯖꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯊꯥꯖꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯄꯨꯔꯦꯜꯅ ꯏꯇꯥꯎ ꯊꯥꯖꯁꯦ ꯑꯩꯒꯤ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯁꯦꯕ ꯏꯇꯥꯎ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯃꯤ ꯅꯪꯒꯤ ꯏꯆꯜ ꯊꯥꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯩ ꯍꯥꯏꯅꯕꯤꯔꯒꯦ ꯑꯗꯨꯒꯅꯦ ꯏꯆꯜ ꯊꯥꯖꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯇꯥꯍꯜꯂꯣꯏꯕ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦꯕ ꯍꯣꯏ ꯑꯩ ꯍꯥꯏꯔꯒꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯦ ꯊꯦꯝꯕꯨꯡ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯊꯥꯖ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯤꯔꯣ ꯍꯣꯏ ꯇꯥ ꯊꯦꯝꯕꯨꯡ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤꯅꯤ ꯑꯗꯣ ꯊꯥꯖ ꯑꯥꯗ ꯂꯦꯞꯂꯤꯕ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅꯅꯦ ꯏꯆꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯤ ꯌꯥꯝ ꯐꯕꯅꯤ ꯁꯦꯟꯁꯨ ꯌꯥꯝ ꯄꯥꯏꯕꯅꯤ ꯏꯆꯜꯅ ꯍꯌꯦꯡ ꯂꯩꯕꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤꯖꯥꯠꯅꯤꯀꯣ ꯊꯥꯖ ꯄꯨꯔꯦꯜꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯨ ꯄꯨꯔꯦꯜ ꯊꯥꯖꯗ ꯃꯣꯃꯣ ꯅꯣꯛꯁꯤꯜꯂꯦ ꯊꯥꯖ ꯊꯦꯝꯕꯨꯡꯗ ꯌꯦꯡꯗꯨꯅ ꯇꯥ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯗꯣ ꯅꯆꯦꯂꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯇꯥ ꯊꯦꯝꯕꯨꯡ ꯅꯆꯜꯗꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗ꯭ꯔꯤ ꯅꯆꯜꯕꯨ ꯋꯥꯔꯧꯗꯅꯕ ꯇꯥ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯥ ꯊꯦꯝꯕꯨꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯁꯨ ꯃꯇꯥꯎ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯨꯔꯦꯜ ꯈꯪꯅꯤꯅ ꯏꯇꯥꯎ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯌꯥꯔꯛꯄ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯌꯥꯔꯛꯄꯅꯣꯗ ꯌꯥꯔꯛꯇꯦ ꯊꯦꯝꯕꯨꯡꯅ ꯊꯥꯖꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯄꯨꯔꯦꯜꯅ ꯇꯝꯂꯝꯃꯤ ꯄꯨꯔꯦꯜ ꯃꯥꯁꯨ ꯊꯥꯖꯅ ꯌꯥꯔꯛꯇꯦ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯦꯝꯕꯨꯡꯅ ꯌꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯔꯤ ꯃꯥꯜꯂꯤꯅꯤ ꯃꯥꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯇꯛꯂꯂꯨꯔꯤ ꯇꯛꯄꯕꯨ ꯀꯜꯂꯗꯤ ꯅꯨꯡꯐꯥꯎ ꯇꯨꯝꯃꯤ ꯍꯥꯏꯅꯔꯤꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯄꯨꯔꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯒ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯍꯧꯕꯗꯨ ꯏꯕꯦꯝꯍꯜꯅ ꯎꯔꯝꯃꯤ ꯏꯕꯦꯝꯍꯜ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯆꯥꯅꯨꯄꯤ ꯇꯥꯊꯣꯠꯇ ꯊꯥꯖꯗ ꯊꯦꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯇꯥꯊꯣꯠꯇꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯗꯣ ꯉꯁꯤ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨꯗꯅ ꯈꯪꯅꯦꯕ
ตันจาดุดทาจสูอิสิงปุดุนากอนทงลมเดกิจังเล็กมาดูบดาอีเบมฮันนูรดุนาเซคินบีซีฮัลเลตุตาโทษมาคุตตะเจยมาปายดุนาสาวนาจังดุนากริสุไฮดบีมาคุตตะปายดิบาเจยดุนาทาจิระเสร็จกันลำอดุนนับพรักปดุดาขังบอยเกยบอยมาคุตตะปายดิบาปุนนาดูมาขาดตาคิรมอีเบมฮัลสาวนาปุนนาสิสุทุกไกเดตอริสไฮลำซัสระมาจ้านั่งปุนนาสิเลยบังงมกระดรานั่งนับปุนนาสิทุกไกเดบเสฮะอาศัยให้ดุนาอีเบมฮัลกาตาโทษกระจังดุนาทาจบุกพรมิทาจกับตุนาบออีมาไอ้มาพูกันหนูไอ้นายไอ้พูกันหนูไอ้พูกันหนูมาไอ้นายอะไรกันแต่โทษนะก็ดีกี่พูดแต่บ้าไอ้สิ่งสุขปัจจัยลูกให้ระกะลูกป้าหน้าอุณดูนั่นเลยบันนักสิมาท่องบันดำขังเดิมมาเจ้าอย่างนี้อดูนะบูน้ำมันป้าดูนะมังได้สิ่งคริสต์นูให้ดูนะทำนำลิบันนี้เนี่ยอาศัยให้ยูนะพูดสิแต่จ้าดูนะข้าบุษลักลำข้าบ่ให้ริบันนุป้าสินุปียังงังเลยระบานุป้ามันมาหน้าตาจะบุป้ามีอดูกี่ลักลิบันข้าบกิอิมุงคุณนดุดาเซนบาบดาให้เนรมข้าบสีนุปีขรโจปีอีเบมฮัลข้าบอูบดาให้อิสุข้าบลักลิดนะแต่ทว่ามินายนุบิโดผู้บังเอิญฮักเดลุอิสุข้าบลักลิเซกะรีกะรีโนจานทักนบันเนคิดเสมอจัลแต่ทว่าสูผู้บดเล็บตุนะนุสินดุนะให้ดิให้มาข้าบ้านั่งลักลิดนะให้มินายนุบีอิมุงเดจงพี่ดาเราทุลุจจัลเฮ้ยมาทาจระอิมุงเดจังคีไงฮักเลยบกะพัมนบพิดามาปูดนะทกเล็กทาจนะจังคีบดข้าบมาเต้นตาบมาขยิงแต่โทษนะอิบุงโอข้าบะนั่งนังอาศัยทาจระไหนคุยกิสิเลลากบุษบุกะรีเลยระเกอินเน่ไอ้น่ะอินเน่คุยกิสิเลลากลิสิแต่อีนตินี่อินเน่กีจานุปีทาจสิไอ้เนี่ยอันปอมเจรุริอินเน่กีจานุปีทาจสิไอ้งอนเดปิโรอินี่เนี่ยพี่ยูให้ไปเซ็นโดพิจารณาข้าวกี่วันดูตาบดามาบุกพัชระบะมามาจ่าดูอามันน่ะมาได้ยิงเนรมิแต่โทษนกละดูนะอะดูกี่โอ้ยเด้ไปทกละกันเลยดิกันโนอีวงก็ข้าวกุมบะนุป้ามากินุป้าเขาหินะพังสบดีเนี่ยมากิมาไรบอกพาราบันีท่าจะเซ่งั้นสิมาปูกิสุนีปุจักครบอีเบมฮัลน่ะมาเตียงปังสเลยปูครบไอ้คุยกี่ดีเนี่ยนั่งงอนเดปีระบัดข้าวดูยามน่ะฮารารัมพริกเขาดกีเส้นมาปุนมาเราทุกตุนะแต่โทษตะปีแต่โทษที่เส้นมาปุนดูอุบดามามินมานาทักกัดคริข้าวบดาอินเน่ท้าจะบูไอ้กี่โดยสิเด็กเห็นมาเส้นมายำมาปีดอริบอะดูอินเน่มาสิกี่ดีไอ้เจลกี้แต่โทษนะนั่งบุญเจลกี้ให้ดูอาซาทักสู้อัมแต่จามินาเจเน่ยารีเน่มาสิกี่ดีจะเจอเรื่องกี้โนมวยนะจาระกี้อาศัยให้ยูนข้าวบดูเจ็ดคิรมอีเบียมฮัลนะปัสกี้มินายนุบิสกี้ฮักตักเตนี่เสียนยามพังดอรีนี่อิมให้จ่าเสแต่โทษนกตัวนะพังดอรีมางั้นสิดีเส้นเมียมันมาสุพังเละไอ้เกดเห็นเดจัตุนะอิมานะปั๊มจะมาเสริงดูไอ้เลยรุกิโหเลยรุจ้าเดมาสุนีกุยดิเลยดิไงเดเนี่ยข้าได้สาวบ้าพัสบ้ามวยนั่นเลยรุโอ้ยมาแต่โทษตัวเส้นสิงห์ดูปูดูนะไปเทียนดำนัดจัดคิรมิปุริลสูนุตีกิลังตัวนะท่าจะบุสังลมิทาจสูปุริลบุนุสิดาบันติมาม่ากับมาโบกับบูกีบกีปุริลนะหายบดูยาดาบันทาจะในสิ่งสกปลังปดาปุริลกาเทงเนรัมปุริลทาจะบูบดาทาจะอีสิ่งสกแกรอโอ้ยตาปุริลอดูทาจะไอ้นังบุยามุสิรุริไอ้นังบุกาวงงจทาจะนังไหนกินุสิบสีอมุตติมาสักคำอยู่บ่ตาปุริลไอ้ยูวารีปุ่มบ้าตาปุริลสูขังเล่มละกันนี่ให้นะขัลอดุนันตาปุเรลไอ้ยวกันทัดปิวมาดูนับปุ่มน้ำมักกี้อภาพเวรนี่อดุเดียวท่าจะนังไอ้บูสุนุนุสิดาบระท่าจะปุเรลกี้ว่าหังกี้ปากคงโดพิพัมขังลำดีอดุนันท่าจะดูมีหักตัวมันเลรำปุเรลนะอายุท่าจะนังไอ้บูสุนุนุสิบพาวดาบระตาปุเรลไอ้นัตตาปุเรลบูให้กับปุ่มมินาใบบุมักนี่ให้นะขันเจย์อาศัยให้รำดูนันท่าจะดูมาคงกระดูกันนัดทางดูนันจัดคิรมปุริลท่าจะนัดจัดคิบดูนิ่งมดันในยิงดูนะท่าจะนังไหนบุนุสิเดให้ระบบสูให้กิทมชนาดีนังบุนุสิกันว่าให้ไปอาจปุริลท่าจะนัดจัดคิบดูนิ่งมดันในยิงดูนะเลรมิน้องมากินนมินี่นมิดางามาข้าบดูท่าจะให้ได้จักจารมนมิตัวข้าไปอยู่สงอรมิ
ꯈꯥꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯈꯥꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯖꯥ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯌꯦꯟꯖꯥꯡ ꯃꯅꯝꯁꯦ ꯊꯥꯕꯗ ꯆꯥꯛ ꯂꯥꯝꯃꯦꯅꯦ ꯊꯥꯖ ꯈꯥꯕꯗꯨ ꯎꯕꯗ ꯍꯩꯅꯗꯅ ꯂꯣꯏꯗꯧꯔꯦ ꯇꯥ ꯈꯥꯕ ꯑꯩ ꯂꯣꯏꯔꯦ ꯀꯧꯖꯔꯛꯂꯒꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯇꯥ ꯈꯥꯕ ꯈꯥꯕ ꯅꯣꯛꯇꯨꯅ ꯊꯥꯖ ꯑꯩꯁꯦ ꯅꯪꯒꯤꯗ ꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯅꯤꯅꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯃꯥꯒ ꯅꯕꯣꯛꯀꯗ ꯅꯪꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯟ ꯃꯌꯥꯝ ꯄꯤꯈ꯭ꯔꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞꯄꯥꯏ ꯊꯥꯖ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯈꯥꯕꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯑꯩꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯈꯥꯕ ꯁꯥꯎꯅ ꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯅꯪꯅ ꯈꯥꯕꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯊꯥꯖꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯕ ꯇꯧꯔꯝꯃꯤ ꯊꯥꯖ ꯃꯅꯥꯀꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡꯒꯥꯛ ꯆꯩꯗꯨꯅ ꯈꯥꯕꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ ꯈꯥꯕꯒꯤ ꯃꯀꯣꯛꯇꯣ ꯄꯥꯏ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯈꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯇꯥꯔꯛ ꯊꯥꯖ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯨ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤ ꯊꯥꯖ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ ꯊꯥꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯥ ꯏꯇꯣꯝꯇ ꯄꯥꯠ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏꯁꯦ ꯊꯥꯔꯒꯦ ꯕꯥꯕꯥ ꯅꯆꯥꯁꯨ ꯄꯥꯕꯒꯤ ꯑꯩꯅ ꯇꯨꯡꯏꯜꯂꯛꯂꯒꯦ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯊꯥꯖꯗꯨ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯊꯥꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯥꯏ ꯊꯥꯖꯗꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯐꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯈꯥꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯊꯥꯖ ꯑꯩꯅꯤ ꯅꯪꯒꯤ ꯇꯥꯎ ꯄꯨꯔꯦꯜꯅꯤ ꯊꯥꯖ ꯄꯨꯔꯦꯜꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯄꯗꯨ ꯐꯔꯝꯃꯤ ꯇꯥ ꯄꯨꯔꯦꯜ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯈꯥꯕꯅ ꯅꯈꯣꯏꯗ ꯆꯪꯈꯤꯕꯗꯣ ꯑꯩꯕꯨ ꯍꯧ ꯑꯩ ꯃꯥꯕꯨ ꯍꯟꯈꯤꯕ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯟꯅ ꯆꯤꯡꯈꯤꯕꯗꯨ ꯎꯕꯗ ꯇꯥꯟꯅꯔꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯊꯥꯖ ꯅꯪꯅ ꯅꯁꯥꯅꯇꯣꯝꯗ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯥꯖ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯔꯦꯜꯗ ꯂꯤꯔꯝꯃꯤ ꯄꯨꯔꯦꯜ ꯊꯥꯖꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯥꯖꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ ꯄꯨꯔꯦꯜꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯊꯥꯖ ꯉꯛꯅ ꯇꯥ ꯄꯨꯔꯦꯜ ꯀꯥꯏꯗ ꯅꯪꯅ ꯑꯩ ꯄꯨꯔꯤꯁꯦ ꯊꯥꯖ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯂꯥꯛꯑꯣ ꯊꯥꯖ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜꯅ ꯊꯥꯖꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯝꯍꯜꯒ ꯇꯥꯊꯣꯠꯀꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯇꯥꯊꯣꯠꯅ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯊꯥꯖꯁꯨ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯈ꯭ꯔꯦ ꯈꯥꯕꯅ ꯄꯤꯔꯤꯕ ꯁꯤꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯏꯕꯦꯝꯍꯜꯁꯨ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯤ ꯏꯃꯥꯁꯨꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯗꯨꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯅꯅꯦ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯊꯤꯕꯣꯡ ꯄꯤꯖꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄꯒꯤ ꯃꯍꯩ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯝꯃꯦꯗꯅ ꯇꯟꯖꯥꯗꯨꯗ ꯈꯥꯕꯁꯨ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯇꯨꯅ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯏꯅꯦꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯊꯥꯖ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯁꯦꯟꯁꯤꯡꯗꯣ ꯄꯤꯔꯛ ꯇꯥꯊꯣꯠꯅ ꯈꯥꯕ ꯅꯪꯅ ꯄꯤꯔꯛꯄ ꯁꯦꯟꯁꯤꯡꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯅꯪꯅꯦ ꯃꯇꯝ ꯈꯔ ꯉꯥꯏꯔꯣ ꯑꯩꯒꯤ ꯁꯦꯟꯁꯤꯡꯗꯣ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯄꯤꯒꯗꯕꯅꯤꯅꯦ ꯁꯦꯟꯁꯤꯡꯗꯣ ꯄꯤꯗ꯭ꯔꯕꯗꯤ ꯏꯅꯦꯒ ꯑꯕꯣꯛꯀꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯁꯨ ꯌꯥꯏ ꯈꯥꯕ ꯏꯅꯦꯒꯤ ꯈꯨꯠꯇ ꯁꯦꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯅ ꯂꯧꯕ ꯇꯥꯔꯦꯅꯦ ꯏꯅꯦꯒ ꯑꯕꯣꯛꯀ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯃ ꯌꯨꯝꯁꯦ ꯁꯣ ꯂꯣꯟꯁꯜꯂꯨ ꯅꯨꯄꯥ ꯑꯃꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ ꯈꯥꯕꯅ ꯏꯕꯦꯝꯍꯜꯒ ꯇꯥꯊꯣꯠꯀꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯍꯜꯒ ꯇꯥꯊꯣꯠꯀꯗꯣ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯒ ꯄꯨꯔꯦꯜꯒꯗꯣ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯂꯥꯡꯅꯔꯝꯃꯤ ꯄꯨꯔꯦꯜꯒ ꯊꯥꯖꯒꯁꯨ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯥꯖꯕꯨ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯏꯅꯤꯡꯊꯧ ꯗꯣꯂꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯁꯤ ꯀꯔꯤ ꯇꯧꯔꯦ ꯃꯍꯥꯔꯥꯅꯤ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ
ꯃꯍꯥꯔꯥꯅꯤ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯥꯖ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯔꯥꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯪꯕꯨ ꯎꯕꯗ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯅꯦꯍꯦ꯫ ꯊꯥꯖꯁꯨ ꯃꯍꯥꯔꯥꯅꯤꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯈꯨꯠꯇꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯎꯔꯦ ꯊꯥꯖꯒꯤ ꯃꯈꯨꯠꯇ ꯊꯨꯡꯂꯤꯕ ꯆꯥ ꯑꯉꯥꯡꯕꯗꯣ꯫ ꯃꯍꯥꯔꯥꯅꯤ ꯉꯛꯅ, ꯏꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯡ ꯍꯥꯏꯌꯨ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯗꯤ ꯈꯪꯖꯗꯦ꯫ ꯑꯩꯕꯨ ꯌꯣꯛꯄꯤꯔꯤꯕ ꯏꯄꯥꯒꯤ ꯃꯃꯤꯡꯗꯤ ꯇꯣꯝꯆꯧ ꯀꯧꯏ꯫ ꯌꯣꯛꯄꯤꯔꯛꯄ ꯍꯥꯏꯕ? ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯁꯦ ꯎꯃꯪꯗ ꯂꯩꯔꯝꯕꯗꯒꯤ ꯕꯥꯕꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯀꯞꯇꯨꯅ, ꯃꯥꯅꯤ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯗ ꯂꯩꯔꯦ꯫ ꯃꯥꯅꯦ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯊꯥꯖ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯊꯥꯖꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯥꯖ ꯉꯛꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯀꯔꯝꯅ ꯑꯩꯕꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯥ ꯍꯥꯏꯒꯦ, ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤꯅ ꯅꯪꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯊꯥꯖꯅ ꯌꯦꯡꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯄꯥ ꯅꯤꯡꯊꯧꯒ ꯅꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯏꯆꯥꯕꯨ ꯋꯥꯅ ꯊꯤꯔꯛꯄ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯦ꯫ ꯊꯥꯖꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯈꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯛꯂꯣ, ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯄꯨꯔꯦꯜꯒ ꯊꯥꯖꯒꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯒ ꯇꯥꯊꯣꯠꯀꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯑꯇꯥ ꯑꯇꯨ ꯈꯨꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯧꯖꯔꯨꯕ ꯃꯄꯥꯞꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯄꯨꯔꯦꯟꯒ ꯊꯥꯖꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫